Hello everyone. ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯣꯁꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯒꯁꯦ ꯍꯟꯗꯛ ꯁꯨꯡꯅꯝ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯅꯝꯃꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯦꯕꯀꯣ ꯃꯊꯪꯒꯤ ꯑꯋꯥꯕꯁꯦ ꯍꯧꯖꯤꯛ ꯔꯨꯝꯒꯤ ꯄꯣꯠꯆꯩ ꯑꯃꯨꯛ ꯀꯟꯅ ꯌꯣꯝꯕ ꯍꯧꯒꯠꯂꯛꯑꯦ ꯑꯩꯒꯤ ꯔꯨꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯅꯥꯀꯟꯒꯤ ꯔꯨꯝꯃꯨꯛ ꯑꯩ ꯌꯣꯝꯕꯒꯤ ꯀꯟꯅ ꯍꯧꯒꯠꯂꯛꯏꯅꯦꯕ ꯑꯁꯤꯒꯤ ꯔꯨꯝꯁꯤꯒ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯗꯤ ꯁꯥꯊꯤꯅ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯌꯣꯝꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯇꯦꯟꯁꯟ ꯌꯥꯝ ꯑꯣꯏꯕꯗꯣ ꯍꯁꯕꯦꯟ ꯂꯩꯇꯕꯒꯤ ꯑꯋꯥꯕꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯑꯗꯒꯤ ꯁꯤꯃꯨꯛ ꯂꯣꯏꯁꯟꯗꯣꯏꯁꯤꯒ ꯑꯩꯁꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯦꯗ ꯃꯊꯪ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯄꯄꯥ ꯂꯩꯕꯒꯤ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯗ ꯂꯥꯛꯑꯕꯅꯤꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯃꯃꯝꯇ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯟꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯏꯕ ꯈꯣꯠꯄ ꯂꯥꯛꯀꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯌꯥꯝꯃꯦꯕꯀꯣ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯁꯤꯒ ꯂꯩꯔꯤꯁꯦ ꯃꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤꯅ ꯌꯥꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯃꯆꯥꯁꯦ ꯁꯥꯊꯤꯅ ꯌꯥꯝꯃꯤ ꯍꯨꯟꯗꯣꯛꯅꯤꯡꯗ꯭ꯔꯒ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯁꯤꯐ ꯑꯣꯏꯕ ꯃꯇꯝꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯄ ꯃꯊꯧ ꯇꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯊꯪ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯣꯠꯆꯩꯁꯦ ꯇꯞꯅ ꯌꯣꯝꯕ ꯍꯧꯔꯁꯤ ꯑꯩꯗꯤ ꯑꯝꯇꯁꯨ ꯊꯕꯛ ꯁꯨꯕ ꯉꯝꯗꯦ ꯃꯃꯥꯗ ꯄꯄꯥꯗ ꯍꯥꯏꯕ ꯅꯠꯇꯅ ꯑꯗꯨꯅ ꯃꯃꯥ ꯁꯤꯁꯦ ꯌꯣꯝꯃꯁꯤ ꯁꯤꯁꯦ ꯇꯧꯔꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯁꯨ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯅ ꯑꯩꯅ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯒ ꯇꯧꯍꯟꯕꯅꯦ ꯑꯩ ꯁꯛ ꯃꯥꯏꯒꯁꯦ ꯌꯦꯡꯉꯤꯁꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯗꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗ ꯅꯣꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯝꯗꯣꯏꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯁꯥꯗ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯀꯃꯦꯟꯇꯁꯨ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯥꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯄꯣꯠꯆꯩꯁꯦ ꯂꯣꯏꯅ ꯌꯣꯝꯁꯤꯟꯕꯒꯤ ꯃꯔꯝꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯁꯤꯒ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯃꯣꯏꯒꯤ ꯔꯨꯝ ꯅꯨꯡꯁꯦ ꯍꯧꯖꯤꯛ ꯊꯣꯡ ꯈꯤꯀꯤꯁꯦ ꯑꯅꯧꯕ ꯁꯤꯟꯕꯒꯤꯅꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯛꯑꯦꯕ ꯑꯩꯅ ꯇꯧꯔꯔꯣꯏꯒꯦ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯃꯥꯏꯅꯅꯤ ꯍꯥꯏꯔꯒꯁꯨ ꯃꯣꯏ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯇꯧꯔꯒ ꯅꯪꯒꯤ ꯃꯊꯛꯇꯒꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯁꯣꯝꯗꯅ ꯑꯩꯒꯤ ꯗꯤꯂꯤꯚꯔꯤꯒꯤ ꯃꯇꯝꯁꯤꯅ ꯊꯥꯛ ꯌꯥꯅ ꯂꯩꯔ ꯃꯇꯥꯡꯁꯤꯒ ꯁꯤꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯇꯧꯍꯜꯍꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯀꯧꯔꯒ ꯃꯣꯏꯗ ꯇꯧꯍꯟꯕꯅꯦꯕ ꯍꯥꯏꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯕꯨꯗꯤ ꯇꯧꯍꯟꯕ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯗꯤꯂꯤꯚꯔꯤ ꯗꯦꯠꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯕꯒꯤꯀꯣ ꯑꯩꯒꯤꯗ ꯈꯔ ꯌꯥꯡꯅ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯗ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯔꯣꯠꯁꯤꯡꯁꯦ ꯂꯣꯏ ꯊꯨꯒꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯔꯣꯠꯁꯦ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯆꯥꯏꯗꯣꯔꯤꯕ ꯈꯣꯠꯇꯣꯔꯤꯕꯁꯤꯅ ꯄꯣꯠꯆꯩꯁꯦ ꯂꯣꯏꯅ ꯆꯨꯝꯁꯤꯜꯂꯒ ꯔꯨꯝ ꯑꯃꯗ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯑꯩꯁꯦ ꯀꯔꯝꯕ ꯔꯨꯝ ꯍꯥꯟꯅ ꯇꯧꯗꯣꯏꯅꯣ ꯀꯣꯛ ꯁꯥꯕꯒꯤ ꯑꯩꯅ ꯁꯣꯟꯒꯤ ꯔꯨꯝ ꯑꯃꯗꯤ ꯂꯣꯏꯁꯜꯂꯦ ꯃꯣꯏꯅ ꯅꯣꯡꯃꯗ ꯃꯤ ꯖꯥꯝꯅ ꯊꯥꯗꯗꯣꯏꯅꯤ ꯑꯗꯨꯒ ꯖꯥꯡꯅ ꯂꯣꯏꯁꯟꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯈꯨꯗꯛꯇ ꯄꯄꯥ ꯁꯤ ꯑꯝꯇ ꯂꯣꯏꯁꯟꯕꯤꯌꯨ ꯁꯤ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯃꯊꯪ ꯇꯧꯍꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯔꯗꯥ ꯃꯅꯨꯡꯗ ꯁꯤꯉꯩꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯛꯄꯒꯤ ꯀꯔꯤꯝ ꯏꯔꯥꯡ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯒꯗꯤ ꯗꯤꯂꯤꯚꯔꯤꯒꯤ ꯃꯇꯝꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯅꯝꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯝ ꯇꯦꯟꯁꯟ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩꯒꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯑꯩꯅ ꯇꯥꯏꯝ ꯂꯦꯟꯖꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯝꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯑꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯃꯥ ꯄꯄꯥ ꯃꯕꯥꯅꯤꯁꯨ ꯂꯥꯎꯅꯔꯤꯕ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯂꯨꯝꯁꯨ ꯌꯥꯝ ꯂꯨꯝꯃꯦꯕꯀꯣ ꯊꯥꯡꯕ ꯉꯝꯗꯦꯕ ꯁꯣꯝꯗ ꯊꯥꯡꯉꯣ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯉꯒ ꯃꯣꯏꯕꯥꯅꯤꯗꯣ ꯒꯥꯏꯗ ꯇꯧꯕꯤꯔꯦ ꯁꯣꯝꯗ ꯆꯠꯂꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯉꯝꯗꯕꯒꯤ ꯀꯔꯤꯝ ꯃꯇꯦꯡꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯩꯁꯨ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯔꯨꯝꯁꯤꯃꯨꯛ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯦꯇ꯭ꯔꯤꯟ ꯕꯥꯊꯔꯨꯝ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯋꯤꯟꯗꯣꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯃꯇ ꯅꯠꯇꯦꯕ ꯃꯊꯪ ꯇꯧꯅ ꯑꯃꯃꯝ ꯇꯧꯔꯒ ꯊꯨꯒꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯕ ꯐꯥꯎꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯌꯨꯛꯇ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒ ꯆꯥꯍꯧꯔꯁꯤ ꯍꯥꯏꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯉꯒ ꯊꯝꯍꯧꯔꯦ ꯆꯥꯕꯨꯗꯤ ꯆꯥꯗ꯭ꯔꯤꯕ ꯆꯥꯕꯩ ꯃꯇꯝꯗꯣ ꯌꯧꯔꯛꯑꯒꯅꯤꯅ ꯆꯥꯗꯣꯏꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯔꯗꯤ ꯑꯃꯨꯛꯁꯨ ꯂꯥꯝꯃꯛꯇꯣꯏꯅꯤꯅ ꯑꯗꯨꯗꯨꯅ ꯁꯤꯅ ꯑꯌꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯑꯩꯒꯤ ꯔꯨꯝꯒꯁꯦ ꯑꯃꯨꯛ ꯐꯤꯕꯝ ꯁꯣꯛꯑꯦ ꯁꯤꯒ ꯂꯣꯏꯅ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯄꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯦ ꯃꯃꯥ ꯄꯄꯥ ꯑꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯌꯦꯡꯉꯣ ꯀꯔꯤ ꯐꯤꯕꯝꯅꯣ ꯑꯣꯏꯃ ꯑꯩ ꯃꯤꯠꯇꯒꯤ ꯄꯤꯒ ꯇꯥꯗꯣꯏ ꯇꯧꯏ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯁꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯎꯐꯨꯟ ꯃꯌꯥꯝꯁꯤꯅ ꯆꯪꯈ꯭ꯔꯒꯀꯣ ꯐꯤꯔꯣꯟ ꯃꯅꯨꯡꯗ ꯌꯥꯝ ꯊꯤꯅ ꯃꯣꯠꯄꯗꯣ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯁꯨ ꯈꯨꯠ ꯑꯃꯃꯝꯇ ꯇꯩꯊꯣꯛꯄ ꯑꯩꯉꯣꯟꯗ ꯉꯝꯗꯕꯗꯣ ꯑꯗꯨꯅꯦꯕ ꯈꯤꯒꯤꯁꯦ ꯃꯃꯥꯡꯗ ꯄꯤꯑꯝꯕꯁꯦ ꯋꯤꯟꯗꯣꯁꯦ ꯍꯧꯖꯤꯛ ꯆꯥꯎꯊꯣꯛꯍꯟꯈ꯭ꯔꯦꯕ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯁꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯔꯣꯠ ꯍꯥꯞꯄꯛꯈꯤꯅꯤ ꯍꯣꯏ ꯃꯥ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪꯇꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯅꯨꯡꯗꯥꯡꯗ
ꯑꯁꯤꯁꯤꯡꯁꯦ ꯀꯩꯅꯣꯒꯤ ꯂꯤꯕꯤꯡ ꯔꯨꯝꯒꯤꯁꯨ ꯊꯨꯒꯥꯏꯔꯝꯃꯦꯕꯀꯣ ꯗꯥꯏꯅꯤꯡ ꯔꯨꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯅ ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯍꯜꯂꯨꯔꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯂꯥꯛꯏꯕ ꯑꯗꯨꯒ ꯆꯠꯂꯒ ꯑꯣꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯂꯩꯍꯜꯂꯨꯔꯦ ꯁꯤꯗꯅ ꯂꯩꯔꯗꯤ ꯆꯤꯠꯁꯦ ꯄ꯭ꯔꯥꯏꯁꯕꯨꯗꯤ ꯑꯗꯨꯝ ꯍꯣꯡꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯒꯤ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯩꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯤꯅꯦꯕꯀꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯅ ꯅꯦꯛꯁ ꯗꯦꯅꯤ ꯅꯦꯛꯁ ꯗꯦꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯑꯩꯅ ꯃꯣꯏ ꯁꯣꯝꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯄꯥꯒꯤ ꯃꯈꯨꯠꯇ ꯃꯁꯝ ꯌꯥꯝ ꯍꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯁꯝꯁꯦ ꯈꯣꯛꯄꯤ ꯀꯩꯒꯤꯅꯣ ꯃꯐꯝ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯍꯧꯔꯤꯁꯦ ꯄꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯅꯥꯗꯒ ꯍꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯅꯦ ꯑꯩꯅ ꯈꯣꯛꯇꯣꯛꯄꯤꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯌꯥꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅ ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯊꯕꯛꯁꯦ ꯁꯨꯡꯄꯣ ꯄꯣꯊꯥꯗꯕꯤꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯩꯗꯤ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯍꯧꯗ꯭ꯔꯤꯉꯩꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯗꯤ ꯍꯣꯏꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯦ ꯃꯣꯏꯗ ꯑꯣꯏꯅ ꯀꯧꯔꯛꯑꯦꯕꯀꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯣꯏꯗ ꯊꯕꯛ ꯁꯨꯕꯅꯤꯅ ꯅꯪ ꯀꯃꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯗꯣꯏꯅꯣ ꯊꯣꯡꯉꯒ ꯍꯥꯏꯅ ꯃꯣꯏ ꯃꯌꯨꯝꯗ ꯄꯀꯧꯔꯥ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯄꯄꯥꯒꯤꯁꯨ ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯅ ꯊꯣꯡꯕꯤꯔꯒ ꯑꯩꯈꯣꯏ ꯄꯤꯖꯔꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯐꯕ ꯇꯤꯟꯅꯕꯒꯁꯦ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯄ꯭ꯂꯥꯁꯇꯔꯗꯣ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇ ꯁꯤ ꯐꯤꯕꯝꯗ ꯇꯧꯔꯝꯃꯦ ꯌꯦꯡꯉꯨ ꯆꯥꯏ ꯈꯨꯆꯥꯏꯁꯦ ꯑꯩꯒꯤ ꯔꯨꯝꯁꯦ ꯑꯩꯅ ꯁꯤꯒꯤ ꯀ꯭ꯋꯥꯇꯔꯁꯦ ꯂꯩꯔꯤꯉꯩꯒꯤꯗꯤ ꯅꯥꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯨꯡꯆꯥ ꯃꯣꯠꯄꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯒꯤ ꯔꯨꯝꯁꯦ ꯏꯁꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯕꯨ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯁꯣꯛꯇ ꯃꯤꯅ ꯊꯕꯛ ꯁꯨꯔꯒ ꯌꯨꯝ ꯁꯥꯏꯗ ꯁꯥꯔꯒ ꯂꯩꯕꯗꯣ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯥ ꯑꯗꯨꯝ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯎꯐꯨꯟ ꯉꯥꯛꯇ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯃꯨꯛ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯇꯥꯏꯜꯁ ꯊꯥꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤꯕꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯏꯁꯣꯔꯁꯤꯅ ꯎꯕꯤꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯔꯤ ꯗꯣꯛꯇꯔ ꯆꯠꯄ ꯑꯗꯨꯒ ꯑꯩꯗꯤ ꯃꯃꯥ ꯄꯄꯥ ꯂꯩꯕꯒꯤ ꯍꯣꯏ ꯈꯤꯇꯪꯇꯕꯨꯗꯤ ꯇꯧꯔꯒꯁꯨ ꯑꯩ ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯍꯪ ꯆꯠꯄ ꯃꯇꯝꯗꯀꯣ ꯑꯗꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯒ ꯑꯩ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯃꯦꯁꯦꯁ ꯊꯥ ꯈꯣꯠ ꯍꯪꯗꯅ ꯅꯣꯏꯒꯤ ꯂꯥꯛꯑꯕ ꯈꯣꯠꯂꯕ ꯅꯣꯏ ꯁꯥꯏꯗꯣ ꯈꯣꯠꯇꯣ ꯍꯥꯏꯅ ꯍꯪꯗꯣꯛ ꯍꯪꯖꯤꯟꯁꯨ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯅꯦꯕ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯉꯣ ꯁꯤꯒꯤ ꯈꯨꯃꯣꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯩꯅ ꯍꯤꯕꯤꯝꯅ ꯀꯩꯅꯣ ꯋꯥꯏꯒ ꯇꯩꯔꯕꯅꯦꯕꯀꯣ ꯃꯇꯦꯛꯇꯣ ꯑꯗꯨꯃꯛꯄꯨ ꯅꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯇ꯭ꯔꯥꯡꯎꯄꯨꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯔꯨꯝꯁꯤꯃ ꯁꯦꯝꯖꯤꯟꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯇ꯭ꯔꯥꯡꯎꯄꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯑꯒ ꯏꯟꯈꯥꯡꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯃꯆꯥꯒꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯑꯒ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯖꯥꯕ ꯈꯔ ꯂꯧꯁꯜꯂꯅꯤ ꯌꯥꯗꯕ ꯈꯔꯗꯤ ꯍꯨꯟꯆꯦꯛꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯅ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯀꯤꯅꯤ ꯁꯤꯗꯗꯤ ꯕꯦꯠꯔꯨꯝꯒꯤꯁꯦ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯈꯤꯇꯪ ꯀꯪꯈꯤꯁꯅꯨ ꯍꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯝꯃꯒꯅꯦ ꯑꯗꯨꯒ ꯁꯦꯝꯒꯦ ꯍꯥꯏꯅ ꯁꯤꯒꯤ ꯔꯨꯝꯁꯤꯁꯨ ꯍꯧꯖꯤꯛ ꯈꯔꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯤ ꯄꯨꯔꯥꯕꯨꯗꯤ ꯁꯤ ꯍꯥꯄꯝꯗ꯭ꯔꯤꯕꯀꯣ ꯈꯤꯇꯪ ꯃꯦꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯔꯣ ꯍꯥꯏꯅ ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯦ ꯃꯃꯥꯅ ꯁꯤꯅ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤꯅꯤ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯈꯔ ꯀꯪꯉꯦꯕꯀꯣ ꯑꯗꯨꯅ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯒꯤ ꯗꯥꯛꯁꯇꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯣꯟꯒꯤ ꯔꯨꯝꯁꯤꯁꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯦ ꯀꯦꯡꯕꯗꯤ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤꯗꯤ ꯈꯔ ꯌꯦꯡꯕ ꯌꯥꯔꯦꯀோ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯌꯦꯡꯉꯨ ꯃꯥꯒꯤꯁꯤ ꯀꯦꯜꯂꯤꯕꯀꯣ ꯃꯀꯛ ꯀꯦꯜꯂꯤ ꯑꯗꯣ ꯑꯁꯤꯒꯤ ꯑꯩꯅ ꯎꯠꯂꯤꯕ ꯀꯨꯁꯟꯁꯦ ꯃꯌꯥꯝ ꯐꯖꯔꯗꯤ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯑꯩꯅ ꯃꯤꯁꯣꯗꯒꯤ ꯂꯧꯕꯅꯦ ꯑꯁꯤꯁꯨ ꯂꯧꯕꯅꯦ ꯑꯩꯅ ꯍꯟꯗꯛ ꯑꯅꯧꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯌꯨꯝꯁꯦ ꯂꯩꯔꯤꯁꯤꯡꯁꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯁꯨꯔꯒ ꯃꯆꯨ ꯀꯣꯛꯊꯔꯛꯄꯗꯣ ꯑꯣꯏ ꯍꯥꯏꯅꯅꯦ ꯁꯤ ꯑꯅꯧꯕ ꯂꯧꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯒꯤ ꯃꯈꯣꯡꯁꯤꯁꯨ ꯂꯧꯕꯅꯦ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯂꯤꯡ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯎꯀꯣ